ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯔꯤꯜ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯔꯤꯜ ꯇꯟꯕ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯇꯣꯛꯄꯒ ꯊꯣꯛꯅꯔꯛꯇꯨꯅ ꯈꯨꯟꯈꯥꯔꯣꯝꯗ ꯍꯧꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯔꯦꯝꯕꯗ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯃꯔꯤꯜ ꯌꯥꯝꯅ ꯇꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯣ?" "ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯜꯂꯨꯕ ꯃꯥꯏꯔꯦꯟꯗꯨ ꯆꯥꯔꯦ꯫ ꯍꯨꯔꯥꯜꯂꯒ ꯆꯥꯕꯅꯤꯅ ꯄꯪꯍꯥꯎꯇ ꯍꯥꯎꯏꯗ ꯏꯇꯥꯎ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯍꯥꯟ ꯍꯨꯔꯥꯜꯂꯛꯄ ꯈꯣꯡꯗ꯭ꯔꯨꯝ ꯑꯆꯧꯕꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯝꯐꯨꯠ ꯐꯨꯠꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯗꯨ ꯑꯣꯏꯅ ꯆꯥꯔꯛꯂꯦ꯫ ꯑꯗꯨ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯜ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄ꯭ꯔꯣ? ꯃꯃꯥꯡꯉꯩꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏ ꯂꯩꯕꯁꯤꯅ ꯃꯈꯣꯏꯁꯨ ꯃꯄꯣꯠ ꯃꯆꯩꯗꯣ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯖꯔꯦꯗꯅ ꯈꯔ ꯈꯔꯁꯨ ꯍꯨꯔꯥꯟꯗꯗꯤ ꯌꯥꯄꯣꯟꯇꯦꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯜꯂꯤꯗꯣ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇ ꯈꯪꯗꯕ ꯃꯇꯝꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯕꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯀꯅꯥꯒꯤꯗ ꯍꯨꯔꯥꯟꯕ ꯆꯠꯁꯤ ꯍꯥꯏꯅꯣ?" "ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯌꯨꯝꯂꯣꯟ 4ꯃꯨꯛ ꯀꯥꯜꯂꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯣ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯂꯩꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤ." "ꯉꯥ ꯍꯥꯏꯕ?" "ꯍꯣꯏꯅꯦ, ꯉꯥ ꯑꯆꯧꯕꯗꯣ ꯑꯣꯟꯊꯣꯛꯅ ꯀꯨꯏꯔꯦ ꯏꯇꯥꯎ ꯆꯥꯗꯕ꯫ ꯆꯥꯕꯕꯨꯗꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯕꯨ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯗꯨꯗꯤ ꯇꯟꯗ꯭ꯔꯣ ꯅꯪꯕꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ." "ꯍꯣꯏ, ꯑꯩꯁꯨ ꯌꯥꯝꯅ ꯇꯜꯂꯤ꯫ ꯑꯗꯨꯗ ꯉꯥ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯃꯟꯕꯁꯤꯗ ꯍꯨꯔꯥꯟꯁꯦꯅ ꯍꯦꯛꯇ ꯍꯥꯏꯕꯅꯤ꯫ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯅꯤ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯇ꯭ꯔꯤꯁꯦ꯫ ꯇꯨ ꯂꯩꯒꯁꯦ ꯃꯇꯨ ꯍꯧꯔꯕꯅꯤ." "ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ, ꯍꯦꯛꯇ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥꯗꯣ ꯍꯨꯔꯥꯜꯂꯁꯤ꯫ ꯑꯩꯈꯣꯏꯗ ꯉꯥ ꯐꯥꯅꯅꯕ ꯂꯣꯡꯎꯞꯇꯨ ꯂꯩ꯫ ꯃꯗꯨ ꯄꯨꯔꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩ ꯂꯥꯛꯂꯒꯦ꯫ ꯅꯪꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯇꯣꯝꯕꯗꯨ ꯆꯥꯛꯈꯨꯝꯒꯤ ꯐꯛꯂꯥꯡꯗ ꯌꯥꯟꯗꯨꯅ ꯊꯝꯕ ꯂꯣꯡꯎꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯇꯥꯎ ꯆꯥꯎꯕꯁꯨ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯃꯥꯡꯗꯨ ꯇꯝꯅ ꯆꯠꯂꯤ ꯍꯥꯏꯒꯠꯂꯤ꯫ ꯂꯝꯕꯤꯒꯤ ꯃꯌꯥꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯉꯥ ꯑꯆꯧꯕꯁꯤꯡ ꯑꯗꯨꯅ ꯆꯥꯗꯨ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯇꯨ ꯑꯗꯒꯤ ꯉꯥꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯑꯁꯤꯒꯨꯝꯕ 2-3ꯗꯪ ꯐꯥꯕ ꯉꯝꯂꯕꯗꯤꯀꯣ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯉꯥ ꯉꯥꯛꯇꯅꯤ꯫ ꯀꯗꯥꯏ? ꯂꯣꯡꯎꯞꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯩ ꯐꯥꯒꯦ꯫ ꯅꯪꯅ ꯅꯥꯀꯟꯗꯩ ꯉꯥ ꯇꯥꯟꯁꯤꯜꯂꯛꯑꯣ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯥꯡ ꯆꯥꯔꯗꯨꯅ ꯆꯥꯎꯕꯅ ꯎꯞꯄ ꯂꯣꯡꯎꯞ ꯑꯗꯨꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯆꯪꯂꯝꯃꯤ꯫ ꯉꯥ ꯑꯆꯧꯕꯗꯨ ꯐꯥꯕꯗ ꯆꯥꯎꯕꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ "ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯑꯦ ꯏꯇꯥꯎ, ꯐꯖꯅ ꯍꯥꯎꯔꯅꯤ ꯁꯤꯗꯤ, ꯆꯥꯎꯔꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ "ꯍꯩ ꯍꯨꯔꯥꯟꯕ! ꯀꯅꯥꯅꯣ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯣ? ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯑꯃꯠꯇ, ꯂꯩꯔꯝꯃꯨꯀꯣ ꯈꯪꯒꯅꯤ꯫ ꯂꯤꯆꯩ ꯑꯁꯤꯅ ꯅꯌꯥꯡꯂꯦꯟ ꯑꯗꯨ ꯁꯥꯟꯊꯒꯦ꯫ ꯍꯨꯔꯥꯟꯕ ꯁꯥ ꯂꯩꯔꯝꯃꯨ꯫ ꯃꯄꯥ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯨꯔꯥꯜꯂꯤꯕꯁꯤꯕꯣ?" ꯌꯨꯝꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯕꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥ ꯍꯨꯔꯥꯜꯂꯤꯕ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯀꯥꯈꯠꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗꯨꯗ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯜꯍꯧꯏ꯫ "ꯂꯥꯛꯆꯈ꯭ꯔꯦꯗ, ꯐꯩ ꯑꯗꯨꯕꯨꯗꯤ ꯈꯪꯒꯅꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯨꯔꯥꯟꯕꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ, ꯈꯣꯡꯗ꯭ꯔꯨꯝ ꯍꯨꯔꯥꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯍꯦꯛ ꯍꯨꯔꯥꯜꯂꯕ ꯐꯩ꯫ ꯑꯩꯅ ꯍꯦꯛ ꯐꯪꯕ ꯅꯨꯃꯤꯠꯇ ꯅꯊ꯭ꯋꯥꯏꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯒꯗꯕꯅꯤ ꯈꯪꯉꯣ."
ꯆꯥꯎꯕꯅ ꯃꯈꯨꯠ ꯑꯗꯨꯗ ꯂꯨꯍꯨꯞꯀ ꯉꯥ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯏ ꯇꯣꯝꯕꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯏ ꯑꯍꯤꯡ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯁꯤꯔꯝꯒꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯣ ꯈꯤꯇꯪꯉꯥꯏꯗ ꯃꯄꯨꯗꯨꯅ ꯐꯥꯔꯝꯒꯗꯕ ꯃꯣꯏꯅꯒ ꯍꯦꯛ ꯌꯦꯡꯁꯤꯜꯂꯛꯄ ꯉꯝꯄꯣꯟꯗꯦꯗ ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯟꯕꯗꯤ ꯐꯖꯅ ꯍꯩꯕ ꯃꯤꯅꯤ ꯀꯥꯟꯅꯗꯦꯗꯣ ꯃꯐꯝꯁꯤꯗ ꯃꯩ ꯍꯧꯒꯠꯂꯒ ꯇꯨ ꯑꯩꯅ ꯐꯔꯛꯄ ꯉꯥ ꯑꯆꯧꯕꯁꯦ ꯂꯧꯔꯒ ꯆꯥꯊꯣꯛꯂꯁꯤ ꯅꯪꯕꯨ ꯊꯣꯡꯂꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯊꯣꯡꯂꯒ ꯑꯣꯏꯅ ꯆꯥꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯊꯣꯡꯂꯒꯗꯧꯔꯤꯕꯅꯣ ꯍꯦꯛꯇ ꯂꯧꯔꯒ ꯆꯥꯔꯒꯗꯧꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯩ ꯑꯗꯨꯗ ꯃꯈꯣꯏꯅ ꯐꯔꯛꯄ ꯉꯥ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯂꯧꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯕ ꯍꯦꯛꯇ ꯍꯧꯔꯁꯤꯅꯦ ꯉꯥ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯏ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯛꯀꯗꯧ ꯃꯥꯟꯗꯦꯅꯦ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯗꯨꯗꯤ ꯅꯣꯡꯃ ꯍꯨꯔꯥꯜꯂꯒ ꯆꯥꯁꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯄ ꯑꯁꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯤꯡꯐꯨꯡ ꯍꯨꯔꯥꯟꯕ ꯆꯠꯂꯦ ꯍꯥꯏꯅ ꯉꯥꯡꯅꯔꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯝꯃꯤ ꯇꯣꯝꯕꯒ ꯆꯥꯎꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯦꯛ ꯐꯪꯕꯗ ꯅꯨꯡꯁꯥꯗ ꯌꯥꯏꯐꯧ ꯐꯧꯗꯨꯅ ꯊꯝꯅꯤ ꯑꯗꯨꯅꯁꯨ ꯇꯥꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯊꯥꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯧ ꯃꯥꯜꯂꯤ ꯆꯥꯎꯕꯅ ꯍꯣꯏꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯄꯥꯎ ꯑꯗꯣ ꯑꯗꯨꯝꯅ ꯇꯥꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯦ ꯇꯣꯛꯍꯧꯔꯁꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯑꯅꯤ ꯅꯄꯥꯡꯒꯜꯅ ꯑꯗꯨꯛ ꯆꯥꯎꯔꯒ ꯊꯕꯛ ꯁꯨꯒꯦꯗꯤ ꯂꯩꯇꯦ ꯑꯔꯦꯝꯕꯗ ꯐꯝꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯨꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯄꯨꯟꯁꯤꯗꯣ ꯍꯤꯡꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦꯅꯦ ꯍꯌꯦꯡꯈꯩꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯕꯤꯔꯅꯨ ꯅꯈꯣꯏ ꯂꯩꯕꯅ ꯑꯉꯥꯡ ꯅꯨꯄꯤ ꯐꯥꯎꯕꯅꯦ ꯂꯝꯕꯤꯁꯦ ꯐꯥꯎꯗꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯗ ꯐꯝꯂꯝꯒꯅꯨꯀꯣ ꯅꯨꯄꯤꯗꯨ ꯃꯆꯤꯜꯗꯨꯗ ꯉꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯇꯣꯝꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯝꯕꯁꯤꯕꯨ ꯌꯥꯗꯕꯗꯧꯅ ꯎꯕ ꯈꯨꯗꯤꯡ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯒꯗꯨ ꯈꯤꯇꯪ ꯇꯧꯔ ꯂꯩ ꯁꯨꯛꯐꯝ ꯐꯝꯖꯔꯣꯏ ꯍꯌꯦꯡꯈꯩꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯇꯨꯅ ꯍꯦꯛꯇ ꯐꯝꯖꯧꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯤ ꯑꯃꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯕꯛꯇꯨ ꯁꯨꯔꯒ ꯍꯨꯃꯥꯡ ꯊꯣꯛꯍꯜꯂꯕꯗꯤ ꯑꯔꯦꯝꯕꯗ ꯁꯥ ꯅꯣꯏꯔꯤꯕꯗꯣ ꯊꯨꯅ ꯃꯌꯦꯡ ꯇꯥꯒꯅꯤ ꯍꯩ ꯇꯣꯝꯕ ꯆꯥꯎꯕ ꯅꯈꯣꯏ ꯑꯅꯤꯗꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯄꯨꯟꯁꯤꯗꯣ ꯀꯇꯟ ꯑꯣꯜꯂꯒ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯂꯩꯔꯦꯒ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯦꯡꯉꯨꯅꯦꯍꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯈꯣꯏꯒꯨꯝꯕ ꯀꯇꯟ ꯃꯤꯔꯦꯝꯕꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯂꯤꯕ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯦ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯪꯗꯕ꯭ꯔോ ꯍꯥ ꯈꯪꯂꯕ꯭ꯔꯣ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕꯗꯣ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕ ꯆꯤꯡꯅꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯅ ꯃꯆꯤꯜ ꯁꯣꯜꯍꯧꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯅꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅꯤ ꯅꯣꯏꯅ ꯍꯨꯔꯥꯟꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯐꯥꯕꯁꯨ ꯉꯝꯗꯤ ꯉꯝꯂꯣꯏꯗꯕꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯅꯤ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯕ ꯆꯩꯕ ꯍꯦꯃꯜꯂꯛꯂꯕꯗꯨꯗ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯔꯁꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯕ ꯍꯧꯔꯝꯃꯤ ꯇꯣꯝꯕꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯐꯝꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯁꯦ ꯆꯨꯝꯗ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯁꯨ ꯇꯣꯛꯂꯦꯗꯣ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯊꯕꯛ ꯁꯨꯗꯦ ꯀꯇꯟꯅꯤ ꯍꯥꯏꯗꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯗꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯁꯤ ꯆꯥꯎꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯃꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯁꯨꯔꯦ ꯍꯥꯏꯕꯗꯣ ꯇꯥꯛꯁꯤ ꯇꯣꯝꯕꯅ ꯇꯨ ꯑꯥꯗ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯤꯕ ꯈꯨꯜ ꯑꯁꯤ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯁꯤꯗ ꯊꯕꯛ ꯁꯨꯔꯁꯤ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ ꯍꯥꯏꯅꯩ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ
ꯀꯇꯟ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯛꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯀꯇꯟ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯎꯠꯂꯁꯤ ꯏꯇꯥꯎ ꯃꯈꯥꯔꯣꯝꯒꯤ ꯈꯨꯔꯥꯗꯣ ꯃꯥꯗꯤ ꯆꯤꯡꯗ ꯂꯪꯐꯩ ꯆꯠꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯀꯥꯟꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯍꯜꯂꯛꯄꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯁꯨꯕꯗꯣ ꯁꯦꯜ ꯌꯥꯝꯅ ꯐꯪꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯌꯦꯡ ꯍꯦꯛꯇ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯂꯁꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏ ꯍꯣꯏ ꯏꯇꯥꯎ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯁꯤ ꯑꯗꯨꯒꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯕ ꯇꯥꯟꯅꯁꯤ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯕ ꯉꯝꯕꯗꯨꯅ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯣꯏꯅꯁꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯪꯁꯨ ꯌꯥꯝꯅ ꯄꯪꯂꯝꯃꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯒꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯣꯝꯕꯅ ꯃꯥꯒꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯌꯦꯡꯗꯤ ꯏꯇꯥꯎ ꯆꯥꯎꯕꯒ ꯆꯤꯡꯗ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯨꯒꯦ ꯑꯗꯨꯅ ꯍꯌꯦꯡ ꯂꯝꯕꯤ ꯆꯠꯄꯗ ꯆꯥꯅꯕ ꯈꯔ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯇꯟ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯅ ꯍꯩ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯇꯜꯂꯤꯕ ꯅꯔꯤꯟ ꯈꯨꯇꯜ ꯑꯗꯨꯒ ꯅꯁꯥꯗꯨ ꯐꯥꯎꯕ ꯈꯖꯤꯛ ꯃꯆꯤ ꯂꯦꯡꯅꯤꯡꯗꯕ ꯅꯪꯅ ꯊꯕꯛ ꯁꯨꯔꯒꯦ ꯀꯀꯥꯏꯗꯅ ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯀꯇꯟ ꯍꯥꯏꯅ ꯀꯧꯕꯤꯕꯗꯣ ꯉꯁꯤꯗꯤ ꯀꯧꯕꯤꯔꯅꯨ ꯅꯆꯥ ꯑꯩꯁꯦ ꯀꯇꯟ ꯑꯣꯏꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯗꯣꯏꯅꯤ ꯂꯪꯐꯩ ꯆꯠꯄꯁꯦ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯅꯩ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯦꯜ ꯇꯥꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯍꯜꯂꯛꯀꯗꯣꯏꯅꯦ ꯏꯃꯥ ꯃꯆꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯗꯣ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯐꯔꯦ ꯏꯆꯥꯅ ꯂꯪꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯨꯒꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅꯁꯨ ꯌꯥꯔꯦ ꯍꯌꯦꯡ ꯑꯁꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯑꯗꯨꯅ ꯍꯌꯦꯡ ꯑꯁꯤ ꯍꯦꯛꯇ ꯆꯠꯂꯣ ꯏꯃꯥꯅ ꯆꯥꯛꯌꯨꯝ ꯌꯣꯝꯕꯤꯔꯒꯦ ꯂꯝꯕꯤ ꯆꯠꯄꯗ ꯆꯥꯅꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯄꯨꯈꯤꯅꯕ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯈꯔ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯕꯤꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯇꯣꯝꯕꯗꯨ ꯃꯃꯥꯅ ꯄꯤꯔꯛꯄ ꯅꯝꯕꯣ ꯃꯆꯥꯗꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯇꯥꯎ ꯆꯥꯎꯕꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯇꯣꯝꯕꯗꯨ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥꯎ ꯉꯁꯤ ꯑꯁꯦ ꯉꯟꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯊꯦꯡꯂꯛꯂꯤꯕꯗꯨꯕꯣ ꯀꯩꯅꯣꯗ ꯏꯇꯥꯎ ꯍꯧꯖꯤꯛ ꯑꯁꯦ ꯐꯅ ꯉꯜꯂꯤ ꯄꯣꯠꯅꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ ꯊꯦꯡꯂꯤꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯋꯥꯅꯤ ꯃꯝꯂꯤꯀꯥꯟꯗꯒꯤ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯎ ꯌꯥꯔꯦ ꯆꯠꯂꯁꯤ ꯆꯠꯅ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯄ ꯍꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗꯤ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯄ ꯑꯁꯤꯅꯤ ꯇꯣꯝꯕꯅ ꯆꯠꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯗꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯍꯥꯟꯅ ꯁꯥꯒꯦ ꯈꯜꯂꯤ ꯌꯨꯝꯕꯤ ꯀꯥꯏꯗꯣ ꯂꯤꯡ ꯂꯥꯎꯕꯒ ꯇꯧꯔꯒ ꯍꯨꯔꯥꯟꯕꯅ ꯁꯥꯈꯨꯟ ꯇꯧꯕꯗꯨꯁꯨ ꯉꯝꯗꯅꯕꯒꯤ ꯃꯑꯣꯡꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦꯀꯣ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯑꯩꯒꯤ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯃ ꯊꯝꯂꯒ ꯃꯈꯣꯏꯅꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯅꯤꯡꯏ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯎꯈꯣꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯌꯣꯝꯁꯤꯡ ꯑꯗꯨꯕꯨ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗ ꯇꯧꯔꯤꯁꯦ ꯆꯥꯛꯀꯁꯦ ꯄꯨꯛ ꯊꯟꯅꯕꯨ ꯆꯥꯁꯤꯜꯂꯤ ꯇꯨꯝꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯇꯕꯨ ꯇꯨꯝꯊꯣꯛꯈꯤꯒꯦꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯗꯤ ꯏꯇꯥꯎ ꯑꯁꯨꯛ ꯋꯥꯔꯕꯁꯤꯕꯨ ꯉꯥꯏꯍꯥꯛꯇ ꯇꯨꯝꯊꯣꯛꯈꯤꯁꯤ ꯑꯋꯥꯡꯕꯁꯤꯡ ꯑꯁꯤꯁꯨ ꯑꯃꯨꯛ ꯀꯥꯈꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯋꯥꯒꯅꯤ ꯇꯨꯝꯈꯤꯁꯤ ꯎꯈꯣꯡ ꯃꯈꯥ ꯑꯗꯨꯗ ꯒꯣꯔꯣ ꯅꯥꯈꯣꯛꯈꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯝꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯅ ꯈꯔ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯅ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤ ꯌꯧꯔꯦ ꯈꯨꯜ ꯑꯁꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯃꯇꯝ ꯈꯔ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯧꯅ ꯀꯧꯔꯛꯏ ꯑꯣ ꯈꯨꯜꯂꯥꯛꯄ ꯈꯨꯜꯂꯥꯛꯄ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯣ ꯏꯃꯨꯡꯗꯒꯤ ꯈꯨꯜꯂꯥꯛꯄꯗꯨ ꯃꯄꯥꯜꯗ ꯀꯧꯔꯤꯕꯗꯨꯕꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯇꯣꯝꯕꯅ ꯈꯨꯜꯂꯥꯛꯄꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯈꯨꯜꯂꯥꯛꯄ ꯑꯩꯈꯣꯏꯁꯦ ꯊꯥꯞꯂꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯌꯥꯕꯕꯨ ꯂꯩꯕꯤꯒꯗ꯭ꯔꯣ ꯈꯨꯜꯂꯥꯛꯄꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯂꯩꯇꯅꯤ
ꯊꯕꯛꯀꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯦ ꯁꯨꯕꯤꯅꯕ ꯃꯤ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤꯗ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯑꯁꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤꯗ ꯂꯩꯔꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯝꯂꯧꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯣ ꯅꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩ ꯁꯨꯖꯕ ꯌꯥꯒꯅꯤ ꯅꯈꯣꯏꯅ ꯁꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯁꯦꯜ ꯄꯤꯒꯅꯤ ꯑꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯔꯣ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯅꯌꯨꯝꯗ ꯄꯨꯗꯨꯅ ꯍꯟꯖꯈ꯭ꯔꯣ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯕꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯍꯩꯁ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯂꯣꯏꯅ ꯁꯨꯗꯣꯛꯁꯤ ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ ꯈꯨꯜꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯌꯥꯕ ꯀꯥ ꯑꯃꯁꯨ ꯄꯤꯕꯤꯔꯤ ꯇꯨ ꯃꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯣꯀꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯒꯗꯕꯁꯤꯅ ꯇꯨ ꯑꯁꯣꯝꯗ ꯎꯔꯤꯕ ꯄꯥꯝꯂꯧ ꯑꯁꯤꯗꯅꯤ ꯆꯥꯛꯀꯤꯗꯤ ꯏꯄꯥꯒꯤꯗ ꯄꯨꯟꯅ ꯆꯥꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯜꯂꯥꯛꯄꯗꯨ ꯆꯠꯈ꯭ꯔꯦ ꯀꯥ ꯃꯆꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯃꯤꯟꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ ꯄꯥꯝꯂꯧꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯤ ꯆꯤꯡꯗ ꯀꯥꯗꯨꯅ ꯑꯆꯧꯕ ꯎ ꯌꯥꯜꯂꯤ ꯎ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯈꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯔꯝꯃꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯌꯥꯝꯅ ꯋꯥꯕꯖꯥꯠꯅꯤꯀꯣ ꯆꯥꯎꯕꯅ ꯈꯨꯝꯂꯩ ꯑꯁ ꯌꯥꯝꯅ ꯋꯥꯏꯕꯨ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨꯅ ꯌꯥꯝ ꯍꯦꯜꯂꯤꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯋꯥꯏ ꯁꯤꯗꯤ ꯇꯣꯝꯕꯅ ꯋꯥꯔꯁꯨ ꯋꯥꯅ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯦ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨ ꯂꯩꯔꯛꯄꯁꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯅꯤ ꯌꯨꯝꯗꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯍꯌꯦꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯠꯂꯨꯔꯁꯤ ꯆꯥꯎꯕꯅ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯃꯪꯗꯅꯦ ꯌꯨꯝꯗꯨ ꯌꯥꯝꯅ ꯎꯔꯝꯃꯤ ꯆꯠꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯆꯞ ꯆꯥꯕ ꯃꯃꯜ ꯑꯗꯨ ꯂꯧꯔꯒ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ ꯇꯣꯝꯕꯅ ꯍꯌꯦꯡ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯑꯗꯨꯗꯤ ꯅꯄꯣꯠ ꯅꯆꯩꯁꯤꯡ ꯑꯗꯣ ꯐꯖꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯝꯕꯣ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯜꯂꯒ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯈꯨꯜꯂꯥꯛꯄ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯣ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯅꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯐꯝꯂꯝꯃꯨꯀꯣ ꯅꯈꯣꯏꯒꯤ ꯁꯦꯜ ꯑꯗꯣ ꯑꯩꯅ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯏꯄꯥ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯜꯂꯥꯛꯄꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯏꯃꯨꯡꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯐꯤꯅ ꯆꯦꯠꯅ ꯌꯣꯝꯁꯤꯟꯕ ꯃꯌꯨꯝ ꯑꯅꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯈꯨꯜꯂꯥꯛꯄꯅ ꯄꯥꯏꯔꯤꯕ ꯃꯌꯨꯝ ꯑꯅꯤ ꯑꯗꯨꯕꯨ ꯎꯕꯗ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯣꯟꯅ ꯋꯥ ꯍꯥꯏꯅꯩ ꯏꯇꯥꯎ ꯃꯌꯨꯝ ꯑꯅꯤꯁꯦ ꯁꯦꯜ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯑꯃ ꯑꯩꯒꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯌꯨꯝ ꯑꯁꯦ ꯌꯥꯝꯅꯁꯨ ꯆꯥꯎꯋꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯈꯨꯜꯂꯥꯛꯄꯅ ꯃꯌꯨꯝ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯃꯝ ꯄꯤꯔꯛꯏ ꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯅꯤ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯄꯤꯔꯕꯅꯤ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯒꯤ ꯃꯌꯨꯝ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯔꯕ ꯀꯥꯟꯗ ꯃꯗꯨꯗ ꯍꯥꯡꯗꯣꯛꯎꯀꯣ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯌꯧꯗ꯭ꯔꯤꯕ ꯀꯥꯟꯗ ꯍꯥꯡꯗꯣꯛꯂꯨꯔꯕꯗꯤ ꯐꯤ ꯃꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯔꯝꯂꯣꯏ ꯃꯤꯆꯪ ꯄꯨꯕ ꯃꯌꯨꯝꯅꯤ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯍꯥꯡꯗꯣꯛꯎꯀꯣ ꯈꯨꯜꯂꯥꯛꯄꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯥꯖꯔꯝꯃꯤ ꯆꯥꯎꯕꯅ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯃꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯄꯥ ꯈꯨꯜꯂꯥꯛꯄ ꯏꯄꯥꯒꯤꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯋꯤ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯏꯔꯦꯟ ꯑꯁꯦ ꯈꯔ ꯄꯨꯖꯈꯤꯒꯦ ꯅꯈꯣꯏꯒꯤ ꯆꯤꯡꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ ꯑꯁꯤꯗꯤ ꯌꯥꯝꯅꯁꯨ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯑꯥꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟꯒ ꯃꯍꯥꯎ ꯃꯥꯟꯅꯗꯦ ꯃꯁꯤꯗ ꯈꯨꯜꯂꯥꯛꯄꯅ ꯈꯨꯝꯂꯛꯏ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯄꯤꯔꯤꯕꯗꯣ ꯃꯥꯏꯔꯦꯟ ꯑꯁꯤ ꯄꯨꯔꯒ ꯂꯨꯝꯅꯕꯅꯤ ꯄꯨꯔꯨꯔꯒꯅꯨ ꯇꯣꯝꯕꯅ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯥꯏꯔꯦꯟꯁꯤꯗ ꯌꯥꯝꯅ ꯆꯣꯞꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯇꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯥꯏꯔꯦꯟꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯥꯏ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯊꯨꯅ ꯍꯟꯈ꯭ꯔꯁꯤ
ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯌꯣꯝꯂꯒ ꯃꯗꯨꯗ ꯈꯨꯂꯥꯛꯄꯅ ꯄꯤꯔꯛꯄ ꯐꯤꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯒ ꯅꯝꯕ ꯑꯣꯏꯅ ꯄꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯉꯁꯥꯏ ꯈꯨꯂꯥꯛꯄꯅ ꯄꯤꯔꯛꯄ ꯁꯤꯜꯒꯤ ꯃꯌꯨꯝꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯅꯨꯡꯗ ꯁꯤꯜ ꯀꯌꯥꯃꯨꯛ ꯌꯥꯎꯔꯝꯂꯒꯕ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯨꯀꯣ ꯅꯪ ꯐꯤꯌꯣꯝ ꯃꯌꯨꯝꯗꯣ ꯃꯤꯆꯪꯒꯤꯅꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯍꯥꯡꯗꯣꯛꯂꯨꯔꯕꯗꯤ ꯁꯤꯜ ꯑꯃꯇ ꯌꯥꯎꯔꯝꯂꯣꯏ ꯑꯗꯨꯅ ꯍꯥꯡꯗꯣꯛꯀꯅꯨ ꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯑꯣꯏꯅ ꯍꯥꯡꯗꯣꯛꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯗꯤ ꯌꯨꯝ ꯌꯧꯔꯒ ꯑꯣꯏꯅ ꯍꯥꯡꯗꯣꯛꯀꯅꯤ ꯍꯩꯁ ꯑꯗꯨꯗꯤ ꯑꯩ ꯁꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯌꯨꯝ ꯌꯧꯕ ꯉꯥꯏꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯅ ꯃꯃꯥꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯍꯜꯂꯛꯂꯦ ꯅꯆꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯪꯒꯅ ꯄꯣꯕ ꯅꯝꯕꯣꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯀꯤꯁꯤꯗꯨ ꯊꯣꯛꯇꯨꯅ ꯈꯨꯂꯥꯛꯄꯅ ꯄꯤꯔꯛꯄ ꯐꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ ꯇꯣꯝꯕꯅ ꯐꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯃꯃꯥꯗ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯇꯨ ꯎꯔꯕ꯭ꯔꯥ ꯐꯤ ꯃꯌꯨꯝ ꯑꯆꯧꯕꯁꯦ ꯃꯁꯦ ꯁꯦꯜ ꯉꯥꯛꯇꯅꯤ ꯌꯥꯝꯗ꯭ꯔꯦ ꯏꯃꯥ ꯃꯁꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯗꯨꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯕꯅ ꯐꯤꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯗꯨ ꯃꯇꯝꯗꯗꯤ ꯐꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯦꯜꯗꯤ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯈꯨꯠ ꯃꯔꯦꯟ ꯃꯔꯨ ꯑꯃꯈꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯕꯨ ꯎꯕꯗ ꯇꯣꯝꯕꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯦꯟ ꯌꯥꯎꯕ ꯐꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯒ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯆꯥꯎꯕ ꯑꯗꯨꯁꯨ ꯈꯨꯂꯥꯛꯄꯅ ꯄꯤꯔꯛꯄ ꯐꯤ ꯃꯌꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨ ꯃꯇꯝꯗꯗꯤ ꯃꯔꯦꯟ ꯃꯔꯨ ꯑꯃꯈꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯏ ꯍꯩꯁ ꯃꯁꯤꯒꯤ ꯃꯔꯦꯟ ꯃꯔꯨꯁꯦ ꯑꯥꯗ ꯃꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯄꯥꯟꯕ ꯌꯥꯝꯅ ꯍꯥꯎꯕ ꯌꯥꯝꯅꯁꯨ ꯆꯥꯎꯕ ꯃꯔꯦꯜꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯉꯁꯤ ꯑꯩꯅ ꯃꯔꯦꯜ ꯄꯨꯈꯤꯒꯦ ꯍꯥꯏꯕꯗ ꯈꯨꯂꯥꯛꯄꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤꯕꯗꯣ ꯑꯗꯨꯗꯤ ꯐꯔꯦ ꯁꯦꯜꯒꯤ ꯃꯍꯨꯠꯇ ꯈꯨꯂꯥꯛꯄꯗꯨꯅ ꯄꯤꯔꯛꯄ ꯃꯔꯦꯜꯁꯦ ꯃꯐꯝ ꯆꯥꯅ ꯊꯥꯖꯤꯜꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯃꯔꯦꯟ ꯃꯔꯨ ꯑꯗꯨ ꯐꯖꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯆꯥꯎꯕꯒꯤ ꯌꯦꯅꯈꯥꯗ ꯊꯥꯈꯤꯕ ꯃꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯛꯂꯝꯃꯤ ꯃꯔꯤꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯔꯦꯜꯁꯨ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯆꯥꯎꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯃꯥꯒꯤ ꯌꯦꯅꯈꯥꯗ ꯂꯪꯊꯣꯛꯈꯤꯕ ꯃꯔꯦꯜ ꯑꯗꯨꯅ ꯃꯔꯦꯜ ꯑꯃꯈꯛ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯦꯟ ꯍꯥꯏꯕꯒꯤ ꯃꯁꯤꯕꯣ ꯑꯃꯈꯛꯇꯁꯨ ꯄꯥꯟꯕ ꯀꯥꯟꯅꯗꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯔꯦꯟ ꯃꯔꯤꯁꯦ ꯀꯛꯊꯠꯀꯦ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯡ ꯑꯃꯅ ꯃꯔꯦꯟ ꯃꯔꯤ ꯑꯗꯨꯕꯨ ꯀꯛꯊꯠꯂꯝꯃꯤ ꯆꯥꯎꯕꯗꯤ ꯃꯌꯨꯝꯗ ꯄꯥꯟꯕ ꯃꯔꯦꯜ ꯑꯆꯧ ꯑꯆꯧꯕꯗꯨꯕꯨ ꯌꯣꯟꯊꯣꯛꯄꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯆꯥꯎꯕꯗꯨ ꯃꯔꯦꯜ ꯑꯗꯨ ꯌꯣꯟꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯄꯪꯕ ꯑꯃꯗꯤ ꯑꯁꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯤꯡꯕꯅ ꯍꯦꯟꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯥꯎꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯎꯕꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯥꯝꯅ ꯄꯪꯕ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯣꯏꯔꯝꯂꯦ ꯄꯪꯂꯝꯂꯤꯕ ꯑꯁꯤꯗꯤ ꯇꯣꯝꯕ ꯑꯣꯏꯔꯝꯂꯦ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯆꯥꯎꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯃꯅꯥꯏ ꯃꯁꯦꯟ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯖꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯐꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯄꯪꯕ ꯇꯣꯝꯕꯅ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ